Iraipa ki damakta kuki narco terrorist singa mayuk nabada laikidraba athauba thaubi singi mafamda haikal laikat tambagi thoram ama samuro awang laikai da leiba community hall da Arambai Tengkol Unit 27 amadi Sayol Squad Team samuro anina punna sinduna unit asina konba mafam singda leiba marapai bi amadi club singa kusamnaraga pangthokri Thoramadu mari leinana samuro naurim apunba marapai bi gi secretary oinam chawbu chanuna phongdorakula ngasi asi Manipur gi itihas ta mayek haktuna lehogada numit amani numit asina lakpa matamda Aramba Unit 27 amasung Sayol Squad Team ga kusamnaraga masida koriba Mairapai Club ki ichininaw sing punsin laga May 2016 numaiji numit asida samaro awang laikai da leiba ima panthobi community hall da ima laiba ki damakta thawai pontha pikraba athauba thaubi singi mafamda haikal laikat tamba numit asi ngasi asi lakpa matamda Manipur itihas da mutnaidana miyoi haiba jati asi heklek hingliba matam faubada aikhoigi thawaiga hakchanga khainadriba matam fauba numit asi sungkaw kawroi maramasina numit asi lakpa matamda Manipur da leibiriba Mairapai bi CSO Club amadi Arambai Tengoloi singna imalaiba ki damakta karai fauba thongna fana imalaiba asi kannabagi akan ba lanfamda thawai na pontha pigiba singi mafamda athauba singi ikai khumdaba numit adu ngasi asina lakpada mafam masida pangthok jabani amasung hauji haurakliba lan asi nakhayama sing rifawbadi maitai haibaga kuki gasi aroiba amanai rifawba loiraroi maram asina kuki ngamle maitai tanthoklaga moilei jahorasanu maitai na ngamle kuki tanthoklaga maitai khak hingauba haibagi firip asi lobagi matam oiri haina phongdokhi ngasi asi Manipur gi itihas ta sanana mayek haktuna lehogdoroba numit amani numit asina lakwa matamda Aramba Unit 27 amasung Sayon Kiwati ga kusamnaraga masida poliba Mairapai bi club ki sininaw singpula punjan minaraga megi tangkulumdoi nomaijing numit 2026 numit asida samrawa wanglai kaida leiba ima panthobi gi community honda like ima leiba ki damakta thawaina potha pikhraba athauba singi mafamda haikal leka tamba numit adongasi asina lakwa matamda Manipur gi itihas ta munaidana miyoi ba haiba jati asina hek hingliba matam phawada akhoi gi thawai ga haksang ga khainadriba matam phawada numit ase sukaw kawraroi maram masina ngasi haiba numit asina lakwa matamda Manipur da leibiriba Mairapai bi CSO Club amadi Arambai Tengoloi singna ima laiba ki damakta tarai phawlongna thawna phana ima laiba asi kannana bagi damakta akan bala phamda thawaina pontha pi hiba singi mathamda athobo sibu ikai kunaba numit ado ngasi asina labada mafam asida pangthok sabani amasong madudi huji ase nakhai ama sengri ba phawbodi maitai haibuka kuki ga se aroiba ama naidri phawbodi roiraroi maram asina Kuki na ngame maitai buta laga boy leja hausanu maitai na ngame kuki buta thoaga maitai ka tang kinong ba haiba kire base masigi